Sininaksingbu Puran Thaba Mitina Taram no Okseri September Gita Marida Nepangi Governmenta YouTube, Facebook, Twitter, X, Instagram, WhatsApp yauna social media application kuntaruk bentogi. Hai ba ikona loina khanglaba wafamni. Video ina semkhidaba targasu paudi adum ngantana WhatsApp group ta thaglaga thamjare. Karigi bentawri bano haibasu kona nainamina se ai marakta dum pajarke. Irang ase Nepal yamna kalle hai ba ikona loina khanglaba wafamni. Social media bentawba siga mari leinaragasu yamna sawba mari di kariga leinabano habita corruption nepotism gasu asawba mari ma leinariba. Pokhaining tawleramba do ngarang di phajana pokhaigre. Asini miyam gi power amato oina manana leminarabadi lo su semba aduga lo su makoina sananingba mongda sanaba singi matakta para asawba ba domaina tambi khredana. Tha mari muk mamangda su Nepal gi government inturaga mamangda ningthaupanbagi sanabi ado purakpa pamki haibai khona loina khanglaba wafamni. King Gainendra Sana mamangda su masigi matangda video semjakare tha mari muk mamangda Gainendra Sagi mayamba King Birendra gi imung manung lai khidraba matung Gainendra na 2001 dagi 2008 fawba ningthau oire Nepal gi sinau singai na wari ase pukasara ibese kari maram gi no haibda masigi matangda samlapa ma khanglagadi hojik thoiba maram ase hena mamuta na khangba haibudu oigani 1996 dagi 2006 fawba Nepal da civil lan kanna satharami karigi CPN Communist Party of Nepal na Nepal dagi ningthau panbagi sasan ase mutatpa pamba aduna CPN amasung ningthau gi maikei dagi 1996 dagi 2006 fawba civil lan ase thoktuna laki civil lan asida CPN gi lising nipan ga sani adumaina siki ningthau gi maikei dagi lan mi haibitare lan soknaba lising mari ga sangwa muk senki amasung Nepal gi mioi lising amaga sahumungna mangki thiba khangkidi mangkraba mioi singa se sikhrabra or India rom da sensan khibra haiba khangbanati aduna Nepal gi miyam su matam aduda CPN gi supporter leidami aduna miyam na King Gainendra gi mathakta irang haure asidagi 2008 ta Gainendra Nepal thaduktuna satkare matam sangna janarakpa ningthau panbagi sasan 2008 ta Nepal dagi pura muthatkare aduna 2025 handaki tha mari mu mamang da King Gainendra Nepal da muk halakare haiba ekhoina khangle masida Gainendra Nepal da halakpa asida mioi lising kayama tholoktuna Gainendra oki haiba ekhoina su khanglaba wafamni paliba KP Sharma Oli gi government ga amuk mungnaba masa mathoki curfew thamjale Erang Thoklakpagi 2005 March thada Nepal da Erang sauna thoki praja singna Nepal da ningthau panduna Hindu gi leiba ama semba amuk pamba asumna mungnaba asida Nepal police na nongmai kapada mioi ani leikhidi praja singna sauriba se mamangdagi adum saurga laglabani rajniti party amaga pungpunda punba government semba punba yadaba party haibudu leiti paisabu pirabadi adum yare asina maram oirga government toina kaiba corruption hengalakpana singba kayama tholaki Nepal da thabak hablabasu kanaba phanglabasu mantri mandon gi imung manung mari matane hek phangba tohunba asumba corruption mayam asidagi praja kaya pena rakhidi government gi mayokta sauningba pendaba phorki ningthau Gainendra na 2008 gi Nepal thadokhraba matung Nepal da government drom doirak adumaina sinkhre hairi asina lairaba misam singdadi awaba mu ohenba asidagi ningthau panbagi sanabi amuk purakpa pamliba ase adubu KP Sharma Oli na masi thingduna laki masigi matam asida su Prime Minister KP Sharma Oli na India da maransi kibalekre ningthau gi sasan ase amuk purakna bohona bada India gi khud yawi haina KP Sharma Oli di India yaddi maramdi ma Communist Party ni China gi hena dumaina nakshanabagi mami ma mawonda tai aduna mamangda Nepal gi praja singi decision lobada kharamana democracy dum lehenba pamri kharamana ningthau gi sasan purakpa pami kharamana pulap pusan ba pami haibadi ningthau su palanba emergency gi thaudok tholakpada ningthau gi decision loba amasung ningthau gi makhada election ta honduna Prime Minister na thabak ta honba praja singi voting right su phangan ba haibata aduga government toina kaiba songthok songsin tawba haibase sakhotpa adum taptharagani hoi maduna mantri mandon singdadi paisa karor pangkibi yai adubu lairaba praja dadi noma gi maning halakani masini hanadagi Nepal gi praja singne yamna sauriba se aduna ngarangi tholiba thaudo ase social media thingbadagi hena saunaraktuna mamangdagi phumduna leirakpa pendaba singado amuktang da pulap pokhairakpani asini praja na yadragadi praja sing pulap amata oina leminaragadi Nepal gi corruption na haraba government ngarang di thupsan khredana ngarangi thaudo da Nepal gi Prime Minister gi yum mai thai Parliament mai thai Supreme Court thai atai minister gi yum su yauri haiba ikona loina hena khangnaraba wafamni social media company sing ase Nepal gi telecom regulator gi anauba law da register tawde aduna thingjilagani asni
register tawdi phawbudi hojiki matamda internet social media gi kuthangda sen tanba kaya yauri pau phauna ba kaya yauri larik lai shu tambada sinaba kaya yauri mioi khara amana youtube ta magi apamba yenglaga su satra kaya ama youtube ki kuthangda larik ki knowledge tanba kaya amasu yaunari bani asigi social media kuntaruk ase thingkhraba matung maru oina naha sing khosauna raktuna lambi sorokta thokpa hunaraki asidagi protest hore amasung government gi mathakta maran sire freedom of speech and digital right matli haina 2006 ta ningthaugi sasan muthapagi tawkiba protest adudagi hena sathiba amasung khosauna hanba ma ohen gi hairi ngarangi ase ngarangi protest asida ngarang phawbada mioi 18 leikhide haiba ikona loina taki amasung khanglaba wafamne adubo ngasigi pawdadi mioi kunithoi sure leikhidaba ase social media thingkiba adusu hangtokre amuk yahan khare nepal dagi video image kaya ama leplaitna thadong narai masida nepal gi XPM Sher Bahadur phaba punba tawba magi nupi su phui haidi kona army na dumaina rescue tawki protesters sing asina party adu adani haiba amata yengti awu ba politician paisa saba ngaidu di adum pumpu da phu bai bitare even finance minister yauna lambi sorokta phu seiduna koitan tana ba khoina video image ke amda urabo wafamni asigi protest ase generation G movement hairga khangnari maru oina naha sahi ta nipan gi kunipan phawbda leiba ayamana yawba howba irang satra sing amasung satra gi organization singna ayam haibitare social media ban tawkraba matung VPN gumba sinarga lambi sorokta punduna mathang paw phawna pusanaba honara i hairi government social media ban tawba asida khudi thirubani praja sing pena raktabadi kuire government gi mathakta corruption unemployment thabak phangdabagi sang wangkhlakpa poor governance amasung inflation posai gi maman tanglakpa haibidi minister mandon singgi imung manung mari mata makhoi gi asan ba minai singdi adum ponung da nungaiba corruption hengalaklabanina aduga masing yamba common people praja singna nongmanomi lairba awaba mayong na ba helakpa asidagi pendaba mayam ase social media ban tawruba asidagi pokhai rakhibani government social media ban tawba pami maramdi nepal gi economy bangladesh tagi su hena soi masida minister mandon mari mata masum saba minai singi masana midan ista europe ta america da nungaiba punsi mahing ama hingli masi social media da kayama thadong narki asumase urga parja singna hena thamoi solakpa akoina nongmada sara ama sana bhonaringai oh makoina kaya da nungaina hingkhrabano haiduna asumba sing asina nepal irang tholakpa yabadagi paliba government asina irang thoktanaba social media ban tawba pamba ban tawre adudagi pokhaire irang ase nepal gi capital city kathmandu khaknatana pokhara biranagar sitwan amasung atai asoba city singda su thoki protesters singa police ka sauna mungnare tear gas tanatana lai bullet sinabadagi mioi kuni thoi sire prime minister president ju mai thare parliament supreme court mai thare nepal congress headquarter mai thare gari kaya government office kaya mai thare mahan tale aduna ngarang di malemda lairiba news media sing asida nepal gi ngarangi thokdok asigi paw phongdaba amata yaukidi jerusalem da landaba ko israel na qatar da landaba usa tarif ukraine russia langa loina kauna hanki irang ase kansalak patagi kp sharma oli resign tawnaba army shipna khangan bada han bada yadi irang ase hengalak patagi president home minister agriculture minister health minister adudagi rashtriya sawantantra party gi mp kunmathoi resign tawre asidagi kp sharma oli resign tawduna helicopter tonglaga paikre dubai da changjafam lowgani haiba ma akoina pautari danako isini raksing mamang digi hauna dubai da oigera europe ki leibak to oigera kp sharma oli gi ko natragana minister mandon singsigi maran mathum kayama ba dumaina paisenduna thamamane ba sigi numit ase tholakani haiba se khangmadagi resign tawdragadi nepal da asiba masing hengalakani nepal tumgani amasung protest ki mingda asengba tanja lauraga huranba aranba thabak tawba kaya amasu tholakli yauri bani marak asida aduna thuna resign tawdragadi irang ase yutna haibidi naha singna horakpa tawrakpanina pak hanthau haiba yaroi aduna government kaire hojik atopa party su leidi masida pusanaraga semga dawribara natragana atopa lakadawribara kathmandu gi mayor birendra sahana prime minister oidawribara maramdi generation z ki protest asida mana support ke ama tawri amasung social activist amasu leidi sudan gurung hairibase manasu asoba ronama lawri ngarangi asida su masamak thoktuna yauduna aduga naha mayam sing ase kaukthokuna gyan tahanbada asoba ronama su lawri aduga hami nepal hairiba organization asigi su president oidi nepal da thokiba earthquake tasu flood ising saubadasu magi makhada asoba mateng pangba kayama sathaki hairi
aduna Nepal gi miyam da natana naha singnasu Sudan gurungi damakta lepli mangonda thajaba thamli miyoi kya amana naha kya amna Nepal gi tungi asengba social activist ni social worker gi maikhum ublaga prajada tat tawba tholakpa miyoi nate Nepal gi irang asina maram oiraga India gi state UP Bihar Uttarakhand Sikkim gi border singda section adumaina laikare KP Sharma Oli China gi hena naksane aduna India da sangjapam lawba se ngamdabani India kaya yadeba ma hana dagi dum ko akhona khanglaba wafam ne asigi matangda aduna government pandaba Nepal amadi kuina oiba yaroidabanina civil society amasung opposition ga sungshanarga government semlakadra athubada asini amasung Nepal da generation G gi political party ama uba phangba yari natragana hanagi mamangi ningthaugi sasanado amuk poraktori bara haiba wahang asini sininaksing Nepal gi irang asigi haurakpagi maramsing Isininausing India ga yumlona balibak sing ase tamna kairi Sri Lanka kaiki China dagi lo loba singbang amdaba aduga atai maram mayamam sulai Sri Lanka kaibagi Bangladesh kaiki Joe Biden gi matamda dona lu hairi base laglam laba matung Imran Khan farga zenda thamjale saz mayama mama gi mathakta maina thangkale maran mayama sire dona lu hairi base Pakistan da laglam laba matung da thokpani asisu Nepal kaiba asida mapalai baki khud yauram gadra haiba wahang asini Isininausing arang Nepal da thuiba thawdo ase mafam amade heda thokpa yai akhoi state jauna corruption thaba phangdaba nepotism gi sang hengalakbadi miyoi sing waba hengalakani ipa ipugi wakok lan kayama tholpa yare akhoi state asidasu aduna ngarang gi dai ai gi thamoi de yam nuai jaba se kari no haibda Nepal gi thokdok asida naha singna political party amatagi misang sangdaba corruption tawriba huran ba singa se tana dana phuthaba asimuk nungai ba ani sukidre Masina Nepal gi danatana atopadasu para ama tambibo oirasnu asiharga puran thaba maitena kaina na baya thangni jari kanglepak imana yaifare yaifami narsi thank you so much peace